ꯊꯥꯁꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 15ꯗ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗꯒꯤ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯁꯤꯡꯒꯤ ꯄꯣꯛꯐꯝ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯁꯥꯏꯄꯨꯔ ꯈꯨꯟꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯁꯥꯔꯒꯤ ꯗꯤꯁꯤ, ꯑꯦꯁꯄꯤ, ꯂꯣꯀꯦꯜ ꯑꯦꯝꯑꯦꯜꯑꯦ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯗꯨ ꯑꯩꯈꯣꯏ ꯒꯣꯁꯥꯏꯄꯨꯔ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯄꯥꯡꯅꯤ꯫ ꯑꯗꯣ ꯃꯥꯡꯈꯤꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯤꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ꯫ ꯉꯁꯤꯐꯥꯎꯁꯨ ꯊꯤꯕꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯂꯤꯈꯨꯟ ꯑꯃꯠꯇꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯉꯁꯤꯐꯥꯎꯁꯨ ꯃꯥꯒꯤ ꯀꯩꯝꯇ ꯀꯅꯥꯝꯅꯁꯨ ꯀꯩꯝ ꯃꯅꯨꯡꯗ ꯁꯨꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯅꯁꯨ ꯀꯩꯝꯇ ꯔꯦꯁꯄꯣꯟꯁ ꯂꯧꯕꯤꯗꯦ ꯃꯣꯏꯅ꯫ भारत सरकारना टेक्ता कायदना अथुब मतंदा पुथोकनबगी अखोई गोसाइपुर पार्ट 1 गे मैरालुप्तगी मयामना असम मणिपुर सरकार दा इसिंगजारी। कमल बाबू मांगतिबा मणिपुर सरकार अमसुंग सेंट्रल सरकार अथुब मतंदा पुथोकपियो। अथुब मतंदा पुथोकपियो। ꯊꯥꯁꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 15ꯗ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗꯒꯤ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯁꯤꯡꯒꯤ ꯄꯣꯛꯐꯝ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯁꯥꯏꯄꯨꯔ ꯈꯨꯟꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯁꯥꯔꯒꯤ ꯗꯤꯁꯤ, ꯑꯦꯁꯄꯤ, ꯂꯣꯀꯦꯜ ꯑꯦꯝꯑꯦꯜꯑꯦ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞ ꯂꯧꯈꯤ꯫ कमल बाबू मांखिबदु अखोई गोसाइपुर खुंगंग असिगी यामना लूना तिनजबा मरुप मपांगनी। अदो मांखिबदा अखोई यामना थवाई नुंगाइते। असिगा नुमित 4नि सुरे। ngasibaawsu thibam khangdana leiri। लिखुन अमतसु खंगदे। अदुगा ngasibaawsu मागी कयिमता कनामनासु कयिम मनुंगदा सुरिबा ऑफिसरसिंगनासु कयिमता रेस्पॉन्स लौबीदे मोइना। भारत सरकारना टेक्ता कायदना अथुब मतंदा पुथोकनबगी अखोई गोसाइपुर पार्ट 1 गे मैरालुप्तगी मयामना असम मणिपुर सरकार दा इसिंगजारी। कमल बाबू मांगतिबा मणिपुर सरकार अमसुंग सेंट्रल सरकार अथुब मतंदा पुथोकपियो। अथुब मतंदा पुथोकपियो।